Ngasi Ayuk Anganba Pung 3:30 Pung 3:45 Ayuki Manung Da Keishamthong High School Dagi Cheng AMADI ATEI POTCHEISING HURANKHIBA AKANBA MAWONGDA FESOK na YANINGDABA PHONGDORAKLI Federal Student Organization Kangleipak FESOK ki Secretary Education and Library KH Nauchana Kudik Bidun Thadorakpa Chirolamada Mahiroi Singi Midday Meal gi Sananaba Thamba Chengbu Huranba haibasi yamna chawkhataba lebak macha tadabagi thawongni masi mari leinaba authority na thijanfam thoi school asi sarkar gi school oirabasu mahiroi chawnga ga yankhai hena leiduna function fazana tawriba school amani ngasi gi thongdok atuda cheng bag 33 huranki amadi computer set ahum amasung huranaba honaki asigumba thabak asida mahiroi singi thabak asidi mahiroi singi hakpu matpi bani amadi khonggoina bani mahisang amada sigumba thodok asi thokaningde mahiroi singi senglaba mafam ama oiriba mahisang asida asigumba thawong chathaba haibasi lupasina talaina laude amadi ngakfifam thokte maramaduna manipur police department athubada action lokhat biduna chenari ba mioi singbu fabiduna logi oiba matik chaba chairak bibiu amadi leibak miyamna su thodok asigi langla langjin khangbiba leirabadi manak nakpa police station da natraga lupasida pau bibiduna chenari basing asi athubada phabada mateng pangbiu amasung huran chenthi leitra matamdada afaba chakhatpa khunai amani haina malemda masak takpa ngamgadoribani asigumba laibak thiba thodok asi amukhana lamdam asida leiriba mahi tampham sangsingda thoktabu oisanu thoktanaba soi koi puna hona minasi huran babu lamdam asidagi maru fangna muthatlasi haina chirolasina makha tari